Mews Paodam yang tabiriba singbu yumnam Anuradha devina ikonono krumzari. Hojeng maroiba pauda by election ge vote khombage thaba kankana ragle yanadaba singbu yananaba honabadune miyam bilu singba haibase haina Chief Minister N Birena haikre. M Channel Village dage ICP fawbagi lambi ge nagiyat laiba yum amadi dukan kya takthopage thaba hokre. Loinana sangna raiba violinist T.N. Krishnan lekidre. Hoje pausanone pizari BJP di amaga nungsinanaba honabani lebang ngangnaba honabani lebang ngakpada oidaba ngangtuna nampu hapu lebang ngakpa yaroi yanadaba singbu yananaba honabadune miyam giluchingba haibasi yanadaba singbu adum hatu kadabane haragade lebaki leader leiterasu yare haraduna ngasidi BJP na lusingba lengak lakpadagi Manipur ase mang thana chatlabani haina Chief Minister Nongthom Birena haikre. Thasagi tang tareta pangthokadariba maraki Mikhalda Lilong Assembly Constituency da Independent Mirep Oiriba MD Abdul Nasir ge election campaign ge saruka ama oina Lilong da ngase pangthokiba political conference da saruk yaraduna wafam asi Chief Minister N Birena haikibane. BJP na lusingba lengaka sida sumi afaba yamna yauri mioi kharana lana punaba honarambane adubo haujekti lana punaba honaba ngamlaroi haujekti miyamge achumba pambage kolau masing yamkhre haraduna tupi uptuna yamna manba aduga manungdana hanaba honaba singka amuk hanna sawulagumse haraduna minority haiba wahaise toklase aikoi amatane egi marini chap manana thabak tawminase haraduna imung khudingda lairaba leheloise chaningai leitabage sentok leitabage ana ayeke mapi amata tahaloisi setpa chabage wakhalda nuaitaba amata lehengumse habisi BJP na lusingba lengak asigi pandamne hainasu Birena phungdoki sangaga mai thalamdaba mai thanbirapa gas khamdaba gas pirapa ana laying mangamandogi card pirapa always phangamdaba mayam always pirapa labor card pairamdaba mayam labor card pirapa matang tawra kandari basi loire unkai bakalakona maramde khuri praja ki politician praja mayam lunga hena bi damtne ne kone bolle pis praja mayam bu inna sinna thammang amne bu damtne ne kone mapu da partner tawra kandai kone forma ko kone bolle pis Wangjing Tentha Assembly Constituency ge maraki Mikhal Sida BJP ge candidate oiriba resigned MLA Paodam Brojana Election Commission of India ECI ge Chana Kanglond Kudimak Tugaide election da asiga mari lainana chading tawba yaribase sunatangi lupala kunitoi khaktane haibase mayek sengna ide adubo P Brojana loge wangwada double hana expenditure tawre haina INC ge candidate su oiriba MPCC ge Vice President Morangthem Hemantan haikre Morangthem Hemantana ngasi media da thadorokpa video amada bahangna hai malemda amukta tawnadaba mawngda Paodam Brojana Piran Makhal Ani Handake Maraki Mikhal Asida Mahaki Mews Singda Yunghale Aduga Isana Yaraga Yungkhat Sabani Haiduna Yumbuduge Kuyek Mangjongna Lori Ahanba Pirana BJP Kini Anisuba Firalna We support P Brojen Haina Thaba Pirane Haiki Hemantana Makatana Haikibada District Election Officer Thobalna October Thada Thorokiba notice amagi matungina roles of items for use in the ensuing by-election to Manipur Legislative Assembly election da haidiba Chanakanglond asi P Brojana Tugade Mahangna Yungliba Firal Kudimak Mari Lainaba election observers na physical count Togadabani amasung expenditure reflection Togadabani Masigi Matangda returning Officer 34 Wangjing Tentha Assembly Constituency Amadi District Election Officer Thobalda formal complaint ama submit okre ECI na piba expenditure limit lakh kunitoi dage double hele haibagi jingnaba leire
Federalge expenditure nomination file toba numitake daily basis da hotkadabane. Mahana BJP ke candidate oiriba asi cast toba yarabane haireduna wapam asi ECI ge jana kanglongge matungina haibane haiki. Raniti ahumna lonsa khandaba apung mari phadriba tama moda ahumlak chongthok chongjin tawduna resign tokhraba MLA gi Paodam project gi raniti pithribi lamai gi maru phuna muthananaba wanging tetha kendra gi nungsijarba parja section khudi mangna pateng pangbiu hai bo phumase ehak nongula thamdari. BJP na lusingba lenga kasina miyamda SOP ngangnaba pokta kya marom piduna lakli aduga lenga kasibu lusingliba Chief Minister Nongthamam Birent amadi Minister Singna makoi masage wapam thugaiba asidi angakpa amati ikaiba phawi haina CLP leadersu oiriba hanagi Chief Minister Okram Ibobina Paumi Singha unaba amada haikre. Ngasi Congress Bhavanda Paumi Singha unaba aduda o Ibobina makataraduna hai COVID-19 giluraba tanpham asida SOP thugaiduna vote komle. Kendra miyamna pikhiba masage thaudangbu tungoi naraga masage oijaba khara phangnanabagidamagta songthok songsen tawkhiba makoina SOP thugaiduna vote komliba asidi laibak thibani. BJP na lusingba lenga ke masage phibam sida adum chatharabadi chahi manga ase amambata haibadu oiragani haibasidi miyamna su khangnaraba ngaktani. November ki tang tareta pangthokadriba maraki mikal asida Congress ke miuta vote PBU amadi chahi manga asida chakat thaurang sing maning handuna leiriba ase hanage adumna pukhatpa ngamnaba Congress party bo miyamna thajaba thambiu haike. Ngasi ki Paumi Singha unaba aduda AICC ke North East in charge Bhakta Charandas MPCC ke President M Okendro MLA के मेघचंद्र अमदी MPCC के मरु ऐबा लुसन बसिंग सु सरव्याखी मणिपुर की प्रजासिंग से वो रिम तक खंगद्रबा पहाय दता हाइजलगा तुंग मयाम नो इनेदी खंगी ब्र खंगदब्र खंगदे अदना मस्लिका कोई बाय इलेक्शन की ने ना मिसिंग तौद्र पसन तौरगा सोशल SOP सु नाक्तना अमगा लेंजु नानरगा खंगल लिप्तौरिबसिंगु सिंगना SOP ngana chapiyo Manipur sarkar gi chana kaulon ngapiyo haiba thokhragana public meeting da thami do social distancing no nga ibranga tawragi Manipur da hoki bapung kumari asida zanem population de ki meoi chamaka yangkhai nauna positive po aiba thengnabadagi state asage COVID-19 compound case lising taramapanga chanini phumathoi sukre meoi marina leikhidabadagi apunba sikhibagi masingna chamaka marphur mari amadi meoi chamaka taratarena disaster tawkhibadagi apunba recovery tawkhiba masing lising taramanga ka champri humpu amadi active case dana meoi lising ahunga chamanga marphu tarataret leiduna Manipur gi recovery rate jada marphu 10.3 da leire. Ngasi nauna COVID-19 positive oiraba miyosing adudi rims da tara zenims da taret Imphal East da manga Rajmedi City da Kulumdoi Hillside da ani Samaritan da ama Sizo Hospital da Nipan Mothers Care da ahum Ziban Hospital da ama Advanced Hospital da ani RD Wings da Taru Public Hospital da ani Isen Diagnostic da Taru Kangpopi da ani Visnupur da Taranitoi Thobal da Taruk, Surasanpur da ahum, Tamenglong da Kuntaret, Tengnopal da ama, Nune da ama, Kaksing da ani, Kamzong ahum, Babina Diagnostic da Taratareni. Makoy sing adu Imphal West da Kuntrataret, Imphal East da Kuntramathoi, Thobal da Taramathoi, Kangpokpi da Mari, Bisnupur da Taramapan, Kaksing da ahum, Senapati da ani, Surasanpur da Nipan, Tamenglong da Kunipan, Tengnopal da ahum, Kamzong da ahum sandin amani. Makoi punamak laukatuna COVID care facility panganaba loinana medical precautionary measures sing laukat kre. Ngasi lekhidraba mioi mari adu Imphal East ge chahi humpumanga surebindupi ama Imphal West ge chahi nipumapan suraba nipa ama Thawal ge chahi humdramanga suraba nupa ama amadi Imphal West ge chahi humbutamathoi suraba nupa amani. Disaster recovery aduna kaptage tara home isolation dagi kumapan rims dagi taret zanims da manga unako dagi taramari
LKK dagi Nipan Lanba dagi Amma PR Kaksing dagi Tara JNB Chandinagi Ani Thawal dagi Taruk Lamding dagi Mari RD Wing dagi Taramari Bisnupur dagi Mari Bal Bhavan dagi Ahumni Kakching district ki oina ngasi general population digi mioi ama amasung state asigi mapandagi halakiba mioi amaga mioi ani covid 19 nauna positive oiba thengna kre haina ngasi nungtin pung ani fawgi Kakching district ki covid 19 update dipona hairi district asigi oina covid 19 positive oikibagi masing chamanga ga kuni panchu kre sikhibagi masingna anini hojik pawada district screening center KMC da screening tawkiba masingna lising ahumga chatruk humbuta mapasu kre Test dawnaba sample lisang mga ga chahum kuntra humdoi thakibagi manungda lisang mga ga chahum kuntare ki result lakre tarukina result lakadaba wali hauzik phawada covid care center kaksangda emit tawrakiba mioi chahum ga nifuni thoigi manungda mioi chani ga nifu mga disaster kre hauzik covid care center kaksangda mioi kuni thoi lady kuntra mga na atopa covid care center da thakre Home quarantine tawduna laiba mioi lising mariga chahum humbudra nipan ge manungda mioi lising ahum ga chatru yankhai mapan ge quarantine matam loikre hauzik home quarantine tawribana mioi chatrika taramapan ne haina report asen hai Manipur Forest Department ki makada Wildlife Department a migratory bird Amur falcon satellite tracking tawbada October ge tang kuntraru amasung kuntarita state asigi irangka amadi Jiu Luangda halakpa ase migratory bird yokhatpage achoba maipapa amani haina minister awangbo nimaina phudorakle ngase minister ge office ta pangthopa pawgi mifam amada minister awangbo nimaina hai department asina Wildlife Institute of India ga kusamnaduna eng lisingane taramanga dage satellite tracking tawbagi thabak paikhatuna lakhi Ahanba oina Tamenglong amasung Manipur haina maming thonduna trekking tawba hobada Manipur gi satan basingna hatkibadagi local community sing NGO Animal Lover Club mayamgi mating dage migratory bird yokhanaba awareness kya paikhatpa hoki amade English ngani taramapanda uchek ahum irang barak jiulong falont amade puchingda trekking tawbada uchek ani halakpa asi achawa mai pakpane Minister Namakatana Hai Malange migratory bird preserve tawbada state asisu saduk yabangamle hornbill tiger zebra protect tawnanaba project yauna landam asigi atangba cha usek kaya nauna loktak pata migratory bird kaya chatarakliba asi preserve tawnanaba honari masida miyamna mateng pangbiyo amasung environment kanbada miyamsu saduk yabiyo haina appeal tawrakle to all the people in Manipur to continue to extend cooperation so that we can protect all this not only migratory birds and animals but also probably for the hana mayumona koi leminarpa positive manapa miyam som ko protect oraga koi moi busumuga uhu phangani habse miyam da thamjaning bane with this I'd like to Tengnopan District Deputy Commissioner M. Rajkumar, Tengnopan SP TS Brikamsit, ADC More, L. Manikanta, SDO More, Irengbam Dinesh Kumar, ASP Oops, Tengnopal, TS Krishna Tombe, ASP Law and Order More, Sangboy Gangte, ASP Operation More, M. Amit Yauna, Yamlaba Security Personnel Kayana, More College, Manake, M. Chano Village Dege ICP, Fawbage Manungda Lambige Nake Yetalaiba Yum Amadi Dukan Kaya Ama JCB ani Sisinaduna Taktopage Tabak Satabhau Craig Hanadigi Kongzang Sangsinduna Lakiba More ICP Bypass Road Structure and Land Committee Mui Simbu DC Amadi SB Technopalna Akangnaba Matam Amathaduna Protest Toribasing Mapam Asi Thadunaba Kangan Badage Kongjang Sangsang Lamba Muising Nupi Police Personnel Kaya Yauna Kongjang Sangsang Lamba Sing Mapam Adudaki Toki Tungda Tengnopan DC Amadi Tengnopan Espina Luchingtuna Yum Amadi Dukal Hotel Yauna Sibina Taktopagi Tabak Chataba Hoki Nakalamuramda More ICP Bypass Road Structure and Land Committee member Nupi Amana Pangwising the Haikibada Tengnopan DC na Lusingduna Yamlaba Security Forces Puraktuna by force Sizinatuna Yum Tugaibagi Tawong
ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯗꯤꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯎꯈꯤ personal mayam police personal mayam puraga lae sigi lamsi by force da sidokani na lae adu ekhoi di thingba ngamde kari gino hairaga moi di nongmai pairaga aduga gat phajana tawraga mi chamari chamanga pugumba puraga lakpane na ekhoi thingba ngamdre oiraba su ekhoi na ngasi gi di ayaba permit su piroi Thang ta de observation committee na haukiba October ge tang 13 ge hauduna lagliba November ge tang 15 fauba tha ama subna sathagadariba thang ta ge nume thang ta de ngase leba popa numit asida thang ta de observation committee ge miyang makada nongpok ningthau thang ta sindam sanglen kimax kumbi branch na sinduna kumbi leibung makhongda leiba community hall ge akoibada uchara thabage thoroma mapangthokre Thangta for Healthy Nation haiba pandamda pangthokiba thoromaduda development youth club kumbigi thaupubi sing laikai ge hallaman sing amadi nongpong ningthau thangta sindam sanglen mairoi singna tongan tongan mamakhangi uchara yangkhairom thakhi thoromaduga mari lainana social worker wahengbam amuchau amasung social worker nongmaithem opendrona cell amadi face marks mateng pangki Tharomduga mari lainana malemge kaitharakliba environment ke phibam ase kannanaba anauba uwa thabage tangai phadaba wafam su phongdokhi Jiban Pramant Patra JPP registration taunanabage pensioner singna employee provident fund organization office singda queue leptanaba Central Provident Fund Commissioner Ministry of Labor and Employment Government of India ge direction amagi matungena pensioner singna makhoi ge khwaidagi nangnaba CSC sing nataga bank singda satuna chahi supa JPP registration tawbage khudongsaba phanglagani JPP asi register tawkhiba numittudagi chahi amagi validity laigani chaliba sahi si January thagi matungda registration tawkhiba pensioner sing chahi sigi loideriba phawwa chanakigani amadi sahi sida PPOs issue tawkraba pensioner sing JPP register tawbagi darkar oide haina assistant PF commissioner special state office Impal S Sakana thadropa cherolaman hairi hojik pawgi maraktana atema break amatak bijari COVID-19 mioi amadagi amada yamna line sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekhoi isai sagi chawraba thodang lai lengang na piriba SOP isai sagi imung manung pareng lekai dasu ngakna chasi parengda lekai da yariba makhai miyam punbagi thabam sing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani Seksin bahai basina COVID-19 laichat layong asidagi ngakthoknaba amasung manghankinabagi khwaidai phaba upaini Nsing biu khud sa toina sengna hamdok biba mark sizinaba social distancing ngakpa miyam punbagi thabak sing tawbidabaga loinana aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi Breaking matungna mayambu taramna oksari hojik makhataba pauda Pandit Dindayal Agricultural University of Sciences Ulloge Makada Atubada Kamengda Horticulture ge college ama hanglagani amade Pandit Dindayal Agriculture University asege award apasing athubada manslagani haina institute asege chairman Thaunawjam Sawana phongdoraklei ngasi institute asege nauna saba new administrative block ta pangthokpa pawgi mifamda institute asege director RK Imoto mana high State asida agriculture amasung allied subjects sing tamnanaba amatangairaba amade north east ge mahiroi sing tamba phangnanaba institute ase linkhatkebani BTech amadi tongan ba line sing hangnaba honari handak chahi asida MSc Agri amasung lisangani kumathoida BSc Agri tawba mahiroi puthokлагani haiki Mahangna makatana hai COVID-19 amaram oraga institute asi hangba yadabadagi lanai oina funding tawba amadi mairoi singi phi karaktabana tha nipange oza singi tolop piba ngamdana leirakpada nationalized bank ka tanaduna athubada piragani UGC amadi Manipuri University ge Galan Matungin Institute asige exam pangthoklagani amadi lenga ki order amasung SOP ngangna hangnaba honari haiki Manipur macha kawi yaw siamde all India competition lo pani sichu akat nabani emera sidu pule do ama henkap tam tamda parliament yu dorim mara maduna akhoi awat popot ama khak men jandar asoi bisolayam ngani
governing body isu isar isu ai hallo bani kari pamdre wali portion tu thamamadi haidal tawgi wadani masida kari Langthaban Assembly Constituency ki manung channa laiba Langthabal Kunja Awang Laikai dage Koizam Dhirizid Didike Imphal ge Stringer Oina I Paodamda thabak tawriba Apopa Koizam Aviramna chahi amagi mamangdagi kidney naduna layingliba aduga Punsilasi Aikoi Haina Mingthonba WhatsApp group amana sangite mangpikre Koizam Dhirizidna Hanagum Paumi ama oina mathok tawba ngamdana ngasi fawbada leirakli masagi anavasibu farabade haiduna yumge areba malchang kaiduna delete satuna laying luraba matung makatana laying naba cell leitabadage ngasidi kidney animak aruba phibamda naduna hauzik haugatpa kangkhatpa ngamdana yamna wana leiribane Dhirizidna masagi anaba asibu laying duna hanagom paumi ama oina mathok tawba pamhauri amade mage laying bada lainga ke maikei dage mateng pangbina basu puning jingsilakle ngasi pusilasi aikoi WhatsApp group na group asige member amasu oiriba paumi Dhirizid ke laying bada kharadang orebasu mateng oina nabagi damak miyoi bagi minungsi utuna group asige member singna arai ba khaijina duna Pangbirakliba apunba sempam lupali sing yangkai ngasi Dhirizid ke yumda chatuna magi apokbida kusinna kibani hairi. Sangna reba violent kongba T.N. Krishnan Laikidre Padma Bhushan yamna tongan ba award kaya pangkraba T.N. Krishnan ngarang numidang Chennai de Laikidabani mahak chahi maripudarani toi sukre. Angang oiringadagi hauna isay numayda thawai yaurakiba Krishnan lisangma chamapang kunipanda Kerala da poke. Lesangwa sama Manipuri thoida Chennai da lake amadi music and perform tawba horake Christmas deda jingle bells music khongduna miyambo greeting piduna music lovers sangbo harawnunga hanke sangairaba musical luminary kayaga performance tawke mahag University of Delhi School of Music and Fine Arts ke dinsu oirake Scientist Dr. Susanta Karda Professor and Vaduri Memorial Lecture Award 2020 Piduna Ikai Kumnakre. Award is the Society of Biological Chemists India na Pibane Dr. Susanta Kar Hauzik Lucknow da Laiba CHIR CDRI the Senior Scientist Molecular Parasitology and Immunology Ori. Tongan ba awards kaya piriba Society of Biological Chemists India CBCI Asi English ang masamapan kontrada lengkakibani. Masige headquarter na Bangalore da laiba Indian Institute of Sciences da oiri award asi chahi ani ki oina pibani. Biological Chemistry and Allied Sciences da bigadaba Professor and Baduri Memorial Lecture asi pangkadaba miyoi adu chahi yangkai ki makha oigadabani hairi. United States of America USA gi President Kanbagi Mikhal ngasai pangthokle Mirep oiribasing President Donald Trump amasung Joe Biden na ngarang pawda vote kanna khongki. Trump na Iowa, Michigan, North Carolina, Georgia amasung Florida da vote khongki. Biden na Philadelphia da vote khongki. Bother crore 9.2 romdi hanana vote thadakre hairi. Vote masang thibagi thabaka ase numit kharani changadawre vote thadaba ngasi numidang loirabasu kanana mai paklabage haibadu lauthokladaba yai hairi hauzik sanabagi pawda Mori Youth Club na sinduna taratarurak suba make inter unit football tournament galngam lantol ground ngasi tem taramathoina sarugya duna hodokre ngasi hodokpa numita je khongsai vice president BJP ST Morcha Manipur Pradesh Hojalala president Mori Youth Club singna maru aiba musing oike Tournament asigi ahanba matchda Mission Bank make unit 4 versus Gamnom Bank make unit 5 anina sanabada timba animangna goal amamam chanatuna draw sakre hauzik aroibada maroiba pau amon episode by election ge vote khombage thaba kankana ragle yanadaba sangbu yanana ba hona badune miyam bilusing ba haibase haina chief minister M Birena haikre M Channel Village dagi ICP fawgi lambi gi nagyat laiba yum amadi dukan kya takthokage thabak hokrai loinana sangna raiba violinist T.N. Krishnan Laikidre
Image Paodam ngasigi de matang asida loisare miyang tabiri basingba amukana kurumjari.